ꯑꯍꯥꯟꯕꯗ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯕ ꯌꯥꯝꯕꯗꯒꯤ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯃꯅꯤꯄꯨꯔꯗ ꯄꯤꯑꯥꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯂꯩꯔꯛꯂꯤꯕꯁꯤ ꯊꯥ 4 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯆꯣꯡꯊꯣꯔꯛꯄꯗꯒꯤ ꯑꯦꯝꯑꯦꯜꯑꯦ ꯃꯁꯤꯡ ꯌꯥꯝꯅ ꯈꯣꯝꯕꯒꯤ ꯑꯀꯟꯕ ꯂꯥꯟ ꯑꯃ ꯆꯠꯊꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯁꯥꯅ ꯃꯇꯤꯛ ꯆꯥꯕ ꯂꯨꯆꯤꯡꯕ ꯑꯃ ꯍꯥꯏꯕꯗꯨꯒꯤ ꯒꯨꯟ ꯆꯦꯜꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯁꯥꯅ ꯈꯪꯖꯗꯕꯒꯨꯝ ꯇꯧꯕꯗꯤ ꯌꯥꯝꯅ ꯂꯥꯡꯒꯅꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯍꯥꯟꯕꯗ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯃꯄꯨꯡ ꯑꯣꯏꯒꯗꯧꯔꯤꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯗꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯑꯩꯒꯤ ꯃꯥꯒꯤ ꯍꯥꯏꯕꯗꯨ ꯈꯥꯏꯗꯅ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯕ ꯉꯝꯕꯒꯤ ꯒꯨꯟ ꯑꯗꯨ ꯆꯦꯟꯒꯗꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯇꯨꯅ ꯀꯠꯊꯣꯛꯄꯅ ꯃꯥꯡ ꯊꯥꯗꯨꯅ ꯏꯔꯩꯕꯥꯛ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯂꯣꯏꯅꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯒꯨꯟꯁꯤꯡ ꯑꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯕꯅ ꯉꯥꯎꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯆꯦꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯖꯕ ꯉꯝꯕ ꯇꯥꯕꯅꯤ ꯃꯗꯨ ꯅꯠꯇꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏꯅꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯄ ꯑꯁꯤꯗꯤ ꯃꯤꯌꯥꯝꯅ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏ ꯂꯨꯆꯤꯡꯕ ꯑꯣꯏꯅꯤꯡꯕꯅ ꯉꯥꯎꯔꯕ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯂꯤꯕꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯏ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯂꯥꯜ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯣ ꯂꯨꯆꯤꯡꯕ ꯀꯅꯥꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯃꯇꯝꯗꯅꯣ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯤꯅꯤꯁꯇꯔ ꯑꯦꯝꯑꯦꯜꯑꯦ ꯑꯣꯏꯗꯨꯅ ꯀꯅꯥ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯥꯏꯕ ꯌꯥꯎꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ ꯄꯨꯝꯅꯃꯛ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯌꯥꯀꯥ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯃꯈꯣꯏꯒꯤ ꯃꯈꯣꯡꯗ ꯇꯨꯔꯒ ꯃꯈꯣꯏꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯑꯗꯨ ꯈꯛꯇꯪ ꯇꯧꯔꯒ ꯂꯩꯕꯥꯛ ꯉꯥꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯑꯋꯥꯕ ꯏꯄꯥꯛꯇ ꯂꯪꯊꯗꯨꯅ ꯊꯝꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯁꯨ ꯂꯥꯜ ꯂꯣꯏꯁꯤꯟꯅꯅꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯎꯠꯇꯨꯅ ꯏꯆꯪ ꯊꯧꯅꯥ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯤ ꯃꯗꯨꯅ ꯍꯧꯖꯤꯛ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ ꯃꯔꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯊꯃꯣꯏꯁꯤꯡꯅ ꯅꯨꯡꯁꯤꯕꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯄꯨꯝꯅꯃꯛ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯌꯥꯀꯥ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯃꯈꯣꯏꯒꯤ ꯃꯈꯣꯡꯗ ꯇꯨꯔꯒ ꯃꯈꯣꯏꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯑꯗꯨ ꯈꯛꯇꯪ ꯇꯧꯔꯒ ꯂꯩꯕꯥꯛ ꯉꯥꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯑꯋꯥꯕ ꯏꯄꯥꯛꯇ ꯂꯪꯊꯗꯨꯅ ꯊꯝꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯁꯨ ꯂꯥꯜ ꯂꯣꯏꯁꯤꯟꯅꯅꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯎꯠꯇꯨꯅ ꯏꯆꯪ ꯊꯧꯅꯥ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯤ ꯃꯗꯨꯅ ꯍꯧꯖꯤꯛ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ ꯃꯔꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯊꯃꯣꯏꯁꯤꯡꯅ ꯅꯨꯡꯁꯤꯕꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯀꯔꯤꯅꯣ ꯍꯥꯏꯕꯗු ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯗꯨꯅ ꯃꯅꯤꯄꯨꯔꯗ ꯄꯤꯑꯥꯔ ꯊꯝꯂꯛꯄ ꯊꯥ 4 ꯁꯨꯗꯧꯔꯕ ꯐꯥꯎꯕ ꯃꯁꯤꯗ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ ꯍꯥꯏꯕꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯃꯔꯛꯇ ꯂꯦꯡꯖꯦꯜ ꯃꯥꯟꯅꯗ꯭ꯔꯤꯕꯁꯤꯁꯨ ꯌꯥꯝꯅ ꯂꯥꯜꯂꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯑꯦꯝꯑꯦꯜꯑꯦ ꯃꯁꯤꯡ ꯁꯨꯅ ꯂꯩꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔꯗ ꯀꯔꯤꯒꯤꯗꯃꯛꯇ ꯀ꯭ꯂꯦꯝ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯕꯅ ꯉꯥꯎꯗꯨꯅ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦ ꯃꯅꯨꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ 3-4 ꯆꯣꯡꯊꯣꯛꯇꯨꯅ ꯀꯦꯝ ꯇꯧꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯑꯣꯏꯔꯤꯕꯅꯤ ꯃꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯁꯤꯡ ꯌꯥꯝꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄ ꯃꯤꯑꯣꯏ ꯑꯗꯨ ꯂꯨꯆꯤꯡꯕ ꯑꯣꯏꯍꯟꯅꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯕꯅ ꯑꯉꯥꯎꯕ ꯃꯄꯥꯟ ꯊꯣꯛꯏ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗꯤ ꯇꯥꯍꯟꯕ ꯁꯨꯝꯂꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯆꯨꯡꯁꯤꯟꯅꯗꯨꯅ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯌꯦꯠꯅꯕ ꯂꯩꯇꯅ ꯈꯟꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯋꯥꯍꯟꯕ ꯃꯔꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯗꯕꯅꯤ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯄꯗꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯑꯆꯨꯝꯕ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯜꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯍꯥꯏꯕꯗꯁꯨ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯒꯤ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯃꯣꯏꯅ ꯑꯍꯥꯟꯕꯗ ꯊꯝꯖꯔꯤ ꯑꯃꯔꯣꯝꯗꯅ MTUꯗꯁꯨ ꯃꯇꯤꯛ ꯆꯥꯕ ꯑꯣꯖꯥ ꯑꯃꯗꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯂꯩ ꯁꯦꯜ ꯇꯤꯡꯅ ꯃꯄꯥꯟꯗ ꯇꯝꯕꯒꯤ ꯃꯍꯨꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯇꯝꯕꯤꯌꯨ ꯔꯥꯃꯥꯅꯟꯗ ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ MTUꯗꯁꯨ ꯃꯇꯤꯛ ꯆꯥꯕ ꯑꯣꯖꯥ ꯑꯃꯗꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯩ ꯁꯦꯜ ꯇꯤꯡꯅ ꯃꯄꯥꯟꯒꯤ ꯄ꯭ꯔꯥꯏꯚꯦꯠ
institution da tamba ki mahut sel iting ting da state asida lairiba Manipur Technical University asida tambiyu haina AMTU gi register Ramananda Nongmei kapam na phungdokre hairiba wapam asi major khulda laiba Manipur Press Cup ki lokta holda AMTU amasum All Manipur Working Journalists Union amjuna punisinduna Manipur Technical University gi matana Nongmei goeba media sensitization program na phungdokibani Thauramadu Editor Guilds Manipur gi President Khogendra Khongdra Mamadi Amzu gi President Asem Bakdana Mathangsina Guest of Honor Amadi President oina sarugaki Thauramadu ga mari lainana Chief Guest ki warol piradun M Ramanandana phongdokibada Manipur Technical University na lamdam asid afaba engineering sing mahiri puthokna bamadi sel changhandana tungan ba engineering program sing tamnana bi khudong chaba piri Manipur gi amata ngairaba university asi hawkiba kumja English ngani ga taraga tarukta linkakibani AMTU gi oja sing qualify oyamasum perfect oiraba ngaktani hairaduna university asi da tamliba mahiroi singbu sembar asabu thaudang lawduna ngasi phawbu lakli mama mapa singna su mapa lamda sel tingna thabigi mohon state asi da afaba university lairabana state asi da tamanbiyo technical university asi da bachelor of technology BTech program nga hangtokli Hairiba BTech program singasi tamnabigi Manipurigi mahiroi kya sel tingduna mapangi university singda sanari JEE gi pass tawduna lenga ki makhada engineer tawba mahiroi singdi yamdabana lanai institution singda engineering tammat sel sangmana mama mapa oibising awaba kya mai unari Hairiba awaba kya sikhara makai kokpangamnaba sel sanghanana state asidasu engineering tamhanabigi panamda technical university asilinka kibani Lamdam asida lairiba mahiroi sing maru oina mitai community singna engineer asi aduki matik pamnai atai state singa yengnaruba Manipur asi khwaidigi sotharab state am oiribani adubo engineer tamnabigi damak mapana crore kya ma pithoraga private institution singda tamnari financial sotharab state asidigi engineer tamba satliba singasi matau kramna satla loigi haibigi panamda Manipur Technical University na thoram senmani Financial Sotharaba later Lyrising Dama AMTU lay have a Kanganabiki Panam the Pangtopanaki. House of Power University Sidigi pass out of Kraba Mahiro Kayama Samasagi filled my Pakpangamayona Kri Habagaluna University Siki Osas in active oina Matautor Langaki Makada Labor projecting so Adumak Pangtok to Mahiro Singbu to one activities Katambiri University Sinasu Leptana Apapa Mahiro Kaputuna Panam Tamli Haina Ramanandana Makhataki. Atopa tena pau khana kabo kai ki attack to Nupi amasiri Uttar Pradesh ki Bijnor district kabo kai ki attack to sai yankai surabi Nupi amasikri haina forest department ki officials na phungdokri laikhidrabi Nupi edu ki maming Samina sai yankai kaubi haina phungdokladuna forest ranger Kumar ha ki ma Bijnor Sabdalpur Teli khunmanak leiba umangamar sajik Pan Masakibani, Adubumhak Numidang, Atima Power Mayum, the Halaktabadi, among the Mioishing Tivada, among other Sidun Leramatina Kianasu, Kumana Fundorakli, Amarum, the Nongmei kapsilamle, Zenimski, Neuromedicine ki Doctor, Moirang Tim Ratan Kumar Si Yankai Humdoigi, Sagol Banteras, Pamlek, Liviyungi Geta, Ranumidang Pungni Palum Tabras, Kangovas and Nongmei Maru ani kapsilamle. Manipur Police ki mobile forensic team ni yengsin kibagalo na thaudo gi matang da makhata na thizina ba Lamphel police station na case malokli kanana kari gi damak thawong nu sa tharam libano haiba khangmam dri swadi amarom dana Zanimski residence doctor sing hayeng gi matam kakta ba strike sa thagadori RDA residence doctor issue Zanims na P Hantabina Bakiara Hana Hijabada Tabak on Toraktabadegi, Tasuki Kungamaturi, Zanimski residence doctor Singmatam Kaktaba, Istracha Taraganari Amarumdana, Kuki and P Technopolgi spokesperson, Thangmilan Mate Tadokadavani Kohur, Kuki and P Technopolgi spokesperson, Thangmilan Mate and Mak Imungi Mioishinga, Chusamputam Halakpada, Mezoramgi Aizolda Leba, Ngapa Kuldigi Paki, but Home Kuki Organization for Human Right now, Yening the Bapundo Polo in the Mako Atumatamda, Tadok Nava Demand Tauri, Kohorgi Information and Publicity Department is Sirolamada, Thangmilan Mate Pazili with Hongas, India Gi, Constitution Article 21 Gimakada Piri, fundamental right to Gaibatanatana, Masagi, Liberty Mangan Banari. Thangmilan bu phajin bagi thawong Kuki civil society ge actors sing bu atamnana target tawba amasum criminalization tawbani masina state power bu lana season aduna community gi mihut sing democratic amadi constitutional
framework ki manungda thabak tawhandanaba sinbani haidi atopa paw amadana Home Ministry na Tampak ki CSO singi mipham me kunga humdoi New Delhi da pangthoklagani khangalakle haidi tha asigi kunga humdoi irai nimite New Delhi da Tampak ki CSO singi lusingba mihut singi oiba mipham ama pangthoklagani haina khangalakle haidi hiramasigi matangda Ministry of Home Affairs ki makhada lariba Special Investigations Branch SIB gi Joint Director amana telephone tawduna Manipur miyam gi mangjul thaba lup singi manungda ama oiriba lup amara khangalakli haina lup asigi presidena phungdorakhibani haidi atopa tendak ko paw mana Gujarat ki Surat city da drug pizaduna gang rape chatharama BJP ki member phari sai kungom doi surabi nupi ama thaknaba mahida drug hapsilaba matung gang rape tawkhibagi dama Gujarat ki Surat city ki ward ki BJP ki General Secretary Adita Upadhyay yauna police na phari Upadhyay na nupi edu drug pithaklaba matung ngai duna laikhiba mahaka loinaba gauraba singhaga hotel puduna gang rape tawkhibani nupi edu na gyan tarakpa matamna khudak to police ta complain ama tawkhi police ki maketi case ma phal tawduna senari ba mi anima phakhibani BJP na Updebu thindaba tawduna ma ki General Secretary post ki suspend tawkhi media Surat Zone 5 ki DCP Rakesh Rapo na phungdorakhibada complain adugi matung athuba matamda maralebasing adubu phakhibani hairi tendana sumna mayam na thamjaram ge duga hausa koina di mayam paus matang sa lu sinjarage mas makhataba no update mayam punanga minasi